Leithau Kuki Khulda Thawaina Pontha Pikraba, Athoba Taraga Humdoigi Mapamda, Piroinaba Powdam, Taraga Humdoi Suba. Laikidraba Chanupado, Yumai Tadoki Badagi Relief Camp the Letter Kibane. Hidaka Padiki, Nongmaina Pan Badiki, the Hidam King, Imung. Ta Asigi Marida Tenopal District Leithau Kuki Khulda, Kuki militants in the Tamtiba Mawong the Hato Krabamita Macha, Taraga Humdoigi, Imungi Miyoi Singa. Matang Unarakpagi Manunda, Togdok Asida Laikidraba Singi Manung the Yaukiba. Torbung mamang kaithel dagi Rocky Thingomna Iroiloi Bataraga Humdoi Suba Miyoi Oina Ngarang Mahaki Mung Manunga Unarubada Laikidraba Ichanupado Yummai Tadoki Badagi Relief Camp the Lerakibane Landarakliba cookies in the Tamoi Sokna Sauraduna Hidaka Padiki Zay Nongmaina Pan Badiki de Haina Taunafa na Hiram Laga Kulngapagi training Salagani Haiduna Yumdagi Tokraba Matungda Asib Haksangwaina Funky Bani Hairake Makoigi Yum Me Ahumdagi cookies in the Landarakuna May Tadok pada Yauki Badagi Lanjelactuna, Kumbi Lerak Achoba, Laisang Laikai Lampakta, Hangba Relief Camp the Sangza from Lauduna Leta Kibane, Laikai Miyamna, Marup Macha Haina Nungsina Kona Kiba, Roke, Masagi Chahikun Marisu Kray, Apok Pagi Ming, Tingom Tomba Kawi Aduga, Apok Pigi Mingna, Tingom Ongbi, Sapana Kawi, Masil Manau Nupaane, Nupia Mapunda Humgi Manungda, Mahang na Kohal Lahelne, Mahay Masingilamda, Pre-nursery dagi class 2 Fauba, Kansipur da laiba Imphal Public School IPS da tamlakhe Class 3 dagi 8 fawna Torbungi Living Water High School da tamlaklaga Class 9 amasung 10 na Langgol da laiba Residential Kids Care School da tamlakhe Hostel da laina Langgol da mahay tamlingay da mahaki oza naubida Boxing masana tamba horakhe Oza sige manakta sahi mga tamlaklaba matong Mayang Imphal da laiba Laisram Saritagi Academy da makata na tamlakhe Masana sida Thawai yauna tamba horakpada Kumjali Singani Kunge January thada Apokpi mama blood cancer na narakhe Mama na masangam lagtabadagi Mahak sana batok patakhe Masana sidagi mahak toklaki adubo Manaw nupa resibudi Academy asida pusinduna tamhalamkhe Imungi mateng pang na mahak Turiel da nunglang way pek payawkhe Panglakpa sel sing tungsinduna Yen nganu loy ba horakhe Sel karayam kalakpadagi Chicken center dukan ma hanglakhe Center asida yen thongbagi mathel sing phawba yonkhe asumna apokpa mapaga mahaka na kanna hona jaraktuna yum saba horakhe apokpi mamabu nungai na thamgani haiduna kumjali singani kunithoida yum saba loiduna hongjenkhe aduga mahaki dukandagi fanglakpa sel kharana apokpi mamabu layeng na bohonarakpada khangaudana me ahumdagi makoigi khuldasu kuki khulai paiba singna landarakpadagi lanjenakhe thawai hingnaba lanjelakpada mahakna nungsina loijaramba Huinaw ama yauraktre mina hatok piramlagani haina numidang duma chaksaw haiba yakhede adubu nongalagade huinaw adu yumthangnabagi machesingna pubirakle hairakpadage chaksakhe hingnabagi lambi oijabada natana mamabu layenge khana famjakhiba chicken center adusu kuki singna mai thadokpada yaukhe mahaki mobile phone phawba purakpa nangdabadage mai chakpada yaukhe lanjelaktuna relief camp da leirabasu imung manung puna laiminaba phangkhide tongan ba relief camp singda saithokna duna leinarakibane Adubu kona mahak apokpi mamana leiriba relief camp da laktuna leiramkhe adubu khulngakpa sing mateng pangba toina chatpana mamaga kuina leiminaba phangkhide khulngak na bagidamak numit 15 gi oiba training dasu mahak yauramkhe mahakna khulngakpa yaukhiba mafam singi manungda kharade senjam chirang kwakta sabungkhok palel achauba kaksing kangsup naran saina tronglaubi pombi khok kautruk amasung kangbaina chingbani hairakhe Ima laibaki da makatoklam lagi haibagi wakal da chap yongkhiduna mahak masagi oiba wakal pumna magthadokhe ima laibaki da makta hona khigani hairamkhe mamang thagi kuntarukta apokpi mamaga mahaka unakhiba aduna aroiba oikhe numit asida mamadagi yaifa thogjal lobani haina lakhi adubu mahak Myanmar romda satkani haibadi phongdoklamkhide tha asigi amada masanupi da phone tawraktuna wari sanakhe mahakna satkadoriba training asigi matangda mamada haidoktana ba melamkhe aduga mama busu phone pahela u haiduna wari sanakhe numit aduna imungi miyoi singna maki khonjel taba aroiba oikhe tha asigi ani amade ahumda masanupina midyamna chongi haibaga panthadana tha asigi marida mitai taraga humdoi hale haibagi pauta khe thogdok asida mahak yauramgani haibadi thajakhide adumoina mak Facebook ta laikhidraba miyoi singi photo thagana rakpada mahak yaure haiba imungna khangkhe adubu apokpi mamadadi haidokhide haire Mathangi numit tha asigi mangada Jenims ki Mirel sangda relief camp da laiminarakhiba sing yauna imungi miyoi singna chatlaga yenglubada mahaki thawai yaudra bhaksang thengnakhe
Hakchangdu ubada apokpi mama mirel sangda wantharakhe masa ngamdraba phawbada ima leibakne hena lui haiduna khulngak pachatkiba mahakna hida kapati kijai nongmaina panbadi kide haiba wafam toina imungi miyoisingda hairamkhi haina apokpi mama yauna imungi miyoising mamittagi mapi tana paudamlakhe lan asi athuba matamda loisinbiyo isagi yumda changduna leiba yanaba sinbiyo sirabasu isagi yumda sijaningi haina apokpi mama na Manipur leingakta phongdorokhe